Makan village da laiba naga sing relief camp da laiba ITP sing asi oji Manipur gi sem moriba yumnam khemsana unagani hairiba khongchat jelerong seso JTC na sem khemsan boycott tawkhre ko kari maram un habla khangmin asi jelerong seso JTC na sem khemsan boycott tawkhre lakliba August nipa na makan da laiba naga ITP sing unagani haiba plan ru joint tribe council na ating batham kra justice purakri phawba changloi hari lakleba August nipan na KNF awdi kuki seso na kangpokpi da laiba sem khemsan kawragu wari sanagani haiba media da phongdokpa laikre kangpokpi da KNF amdi kuki seso ga unnaramlaga halakpa lambi da nagagi IDP sing unnaranguni haiba plan mali hani miyamna phongdoknarakle nagagi lup amatana concern yaudun naga singi mahut sinduna wangang busu yaro hane JTC na section wa tham khare football sanaring manung da braza tarapudagi mi tara mani asokpa nangpe ko hariba video ge asengba video do ai comment da thamjarage hariba pawsi makata na khangmina siko hariba thokdoksi southern thailand gi yala province da leibai Raman district ki football field amada thokkibani hare haiba brajata baka takraba matungda report asigi matungina mi taramari asogap nangkre makoi manungda mi ani di condition jamna luri hairi local football tournament amagi match hanege matamda nong yam kan hena surakpaga loina braja si takibani braja tarba matungda match adu makhatana sanakhidre yaithokre duga asokpa mi singadu thuna Raman hospital de admit tawke serious over patient singbu hena faba treatment gidamak yala hospital na transfer tawkre nongkan subaga loina braja tabagi matamno often field football ground masi gumba mafam singda laibasing si yamna dangerous ni weather condition fattaba matamda thuna safe oiba mafam da changbiu hair photo asida uriba artillery gun ase India kan dak na lairiba Pakistan ka taina bu border jingda Pakistan ki army sing na khinjalakre hariko hariba pausing si Times of India da supong pa thengnagrabani hariba photo si durba artillery kan ase SS-15 155 mm ne adu masigi artillery kan ase sinana sabani duga Pakistan na sinabani hadi Pakistan di yon bani ai tare sinana adu hariba artillery kan ase Operation Sindoor da Pakistan ne India da sinnarakhi hai sinnarti hai sumaina kano phongdokki basu leire da tawbu hairiba artillery gun asi masing yamlaba artillery gun jingsi India ga nak leinariba border singda huske nauna mu khinjalakle hairiko asnaw sing video sido ribasi ayeng ne ko kuki militant singna khamelok ta laglaga nongmai phong no fire ga mic tor ga law gi video am khangni ko adu masida in hajini ngi sin hojik se kaino da Manipur da Central Force asumatik lakre adai Cobra Commando battalion ahum yopse lakre security force ki strength ji asumatik kal le habani ko aduna bu tampakta adagi Manipur ki tampakta lemba jaga khulai pa jeng yam phagale khulai no phagale myam na su sakhini ubira banduri ko social media da adubu singda lairiba khulai paiba phongnu khulai pairaga sadi bajing jidi singna phagat pinaba laitrabra sin adu khamilo khairu mafam ji tampaki yam kan laknaru mafam nati adubu security force khurak hangduna lairabani singi area jinga asumatik lai hai tare adubu kuki militant singna khulai pairaga phongna salibasi makoibu phabinaba laitrabra sini da in hangni wangji sinau sini ko ji Manipur sanna ji sa